ngasi aikoina Malem Prithibi asida America haina sak sonariba leibak United States of America asambida USA hairiba leibak asi yamna sakti leikraba achauba country amani America hairiba maming asidi saukraba continent amani continent amashu oiriba America shibu amuk North America amadi South America haina ani thokna khaidoi masigi manungsanla amuk North America hairiba continent asigi manungda maning makha tamba ithat leibak macha kaya ama yauna tongan ba country kulhumdoi leiribani South America hariba continent asidana maning makha tamba leibak tongan ba taragani thoina pullaga saribani Malem Prithibi asida khwaidagi saukhatpa amadi mapangal kanba leibak asi United States of America USA hariba leibak asini aikoina khangi madudi America USA hariba leibak asi hanna British colonial state oina leirambadagi ingkumja 1776 ki July ki tang marida maning makha tamba leibak ama oirakhi USA America si state yangkhaina pullaga semani masimaktana America gi national flag ta thawan misak star yangkhai si haptana state yangkhaina semba achauba country amani haina utliba asini America USA asi Malem Prithibi asida awang bathaki democracy setpa achauba leibak amani America gi lengak sasan asi presidential type of government ni haibadi election asi pangthuk laga miyam na khallaba khwaidagi sakti leiba leibak amagi president ni aduga parliamentary democracy setpa leibak sing haibadi India Australia UK Canada Japan gumba leibak sing asidana prime minister na henna sakti leibagumna America dana president na henna maru oi America gi president gi tamasi sahi mari na pullaga direct election tawduna praja miyam na khalli miyoi amana tam anir haibadi sahi nipan dagi henna leibak asigi president gi phammasi puba yade India gumba leibak asidadi oiningma makhai oiba yai haujik oiriba prime minister Narendra Modi asi mahakki sason asi tam ahumlak sahi 15 pugadoribani masisu limit leiba nate nakalo maramda aikoina khangba adudi America hariba leibak asi two party gi system chatpa country amani haibadi leibak asida political party asi anidagi henna leite amana Democratic Party athopa amana Republican Party ni hauji mak USA da President Donald Trump na luchingliba administration asi Republican Party gini maram asina America da party ani khakta leiba asina maram oiraga praja miyamna aphapatta kaya ama khanaraga nainaraga leibak asigi presidential election asi lakpa matamda krik inai yamna aruba haibadu oi masigi thawong asina America da yamna competitive oibana afaba democracy gi lengak sason ama piba ngamba asini nakalamoromda parliamentary democracy setpa leibak sing asida president asi maming khaktangini prime minister amadi atopa mahakki mantri sing asina aruba thabak khudimang asi pangthoklibani adubu America gi oinadi prime minister amadi mantri haiba post asidi leite America gi president asibu mateng pangnabagi damakta secretary mayam amadi lei secretary hariba sing asi cabinet minister amagumani America gi secretary of state hariba asi amaram haiba targadi atopa leibak singi prime minister gumani miyam na khallaba president asina karigumba aranba tawrakpa taragadi constitution asibu abuse tawba taragadi America gi president asi makhoigi parliament oiriba congress asigi house ani oiriba house of representative haibadi lower house aduga senate upper house hairiba masigi house ani asina akhanaba mifam ama pangthoktuna mafamdagi lawthokpa impeachment procedure sathaba asingami America dadi lower house oiriba house of representative member sing asidagi upper house oiriba senate ki member sing asina sakti leiba heli aduna India gi su lower house oiriba lok sabha gi MP asina upper house oiriba rajya sabha gi MP dagi sakti leiba heliba asini USA America asi state yangkhaina pullaga semana maram oiraga leibak asida state khudingi oina makhogi mihut senator ani senate ta thagalaki matang asida America amadi India ani gi marakta manadaba tonganba ama haiba taragadi India gi sanabida America ga manadaba mawong amada Missing yamba state singna Rajya Sabha amadi Lok Sabha gi
MP gi sit masing asi hena thagatli aduga missing watpa state singda MP singi sit masing asi watli adubu masigi system asi America da leite America da upper house oiriba senate ki member asi state yankhai oibana maram oiraga state khudingi senator ani ani pulapna senator sama si lengdana adumak lei senator oiriba MP sing asi mapangal kanba sakti leiba oibana America gi president ayamba senator oiba sing aduna lamba taunaraki Hojik America ki President oiriba Donald Trump asi tam anirak karabani mahak Republican Party ki President ni ahan ba tam aduna ing 2017 dagi 2021 phauba fam paiduna America ki nifu manga suba President oiki adubu mathangi tamda election thengnabada Democratic Party ki President gi mirep oikiba Joe Biden gi makhutta maithi hoki aduga mahak ki ani suba tam oina satliba sahi 2025 asidagi nifu taret suba America gi president oiriba asini aduga yamna nungairiba amana America gi presidential election asi president gi tam loiramdai haibadi sahi amagi November thada hek pangthoki election gi region asi laukhtolaba matungda president oiragadaba aduna president gi phamasi hekta paide mathang sahi gi January gi tang kun lakba asi ngaiduna numit asida ariba amasung anauba President Anina pham sinabagi thabak asi sathai January gi tang kun asi inauguration day of president haina su khangnei numit asi dagi hauna nauna khallaba America gi president aduna office paiduna lengak sason chathaba hawi masina tongan ba wafam ama oikhraga hojik lakchining body America hariba leibak asi ngasidi atop leibak sing asi dagi lakpa migrant sing amadi yumthang nariba leibak Mexico dagi naronda Chensilakpa sing aduna America da mitop sing aduna saitheng pirakpadagi USA Mexico gi ngamkhai gi paring asida emergency chalaiduna sifai police kaya ama ngakhanduna thingbada natana naronda lokaina changlakpa infiltrator sing adu pharaga Guantanamo ithatta pulap phajillaga hoijillaga thamliba sini aduga muksu maram sadana America da changlakpa India masa kaya ama aeroplane na India phauba amuk Thindokpa ngamliba lusingba amani America gi President Trump amaromda America hariba leibak asi amuk hanna semgattaba yadre haibagi wakhalonda America USA da mirei bakti gi lakthuna mi amana angang polakpa taragadi angang adu adum America gi citizen oibi yabagi hak birthright citizenship asi muthatnaba hotnarakpasigi mathakta hojik America gi sitharakliba economy senthumgi Pibamasi henna phagatnaba America da atop mapal lebak singna import tawrakpa thajilakpa polam sing asida sauna tariff tax sauna thamjilakpa asina President Trump da sauraba problem ama mayokna riba asini masimaktana mahakki anauba economy gi thorangna America gi foreign policy da akaiba kaya ama lakpatagi America gi Supreme Court na President Trump da Achauba sapu ama piba oina mahakna tawriba thabak thorang sing foreign gi tariff sing asi lone yadaba thawong amani haina rai pi khiba leikhi adubu masimak oiduna su President Trump na Supreme Court ki order adu appeal chatli masi amukta review tawbiu masi gi maramdi mahakna paikhatliba thabak thorang sing asi America asibu henna saukhatnaba sel thumgi awaba kaya asidagi ngakthoknaba upai amani haina Masida hena nungariba amana President Trump gi tariff ki policy asina hena sauna sohaliba asi India dani India na potlam kaya ama sauna America da yonsilli Modi bu nusidabadagi India da hana sada kunmanga gi tariff thamlambadagi sada yankhai da amuk hengalakhi President Trump na Modi bu kari gi nusidribano satkhiba sahi 2024 gi November thada pangthokhiba American presidential election manungda India gi Prime Minister Modi America chatuna Indian diaspora kaya ama India masa sing adu unabagi thauram sing USA gi mafam kaya amada pangthokhi Modi na America da leiringai da Trump na sa kap amatang mahaki mayumda thakmina si haina baton tawbasu leikhi maduda Modi chatkhide masida kari maram gi damakta Modi na President gi mirep oikhiba Trump na sa kap amatang thakmina si haibada yakhidabano haiba taragadi matam aduda presidential gi election aduda Modi na
Indian origin oiriba Kamala Harris asibu presidential election asida fight lamba taunabadagi oirambasu yai. Anishubada India Pakistan gi landa haibadi Operation Sindur adu chathaba matamda America gi president oirakhiba Trump na India mati Pakistan gi prime minister animak wari sanaduna Pakistan gi lanmi na India gi lanmi da nongmei kapal leplasi lan toksi hairakpadagi lan tokhiba leikhi adubu masigi matang sidai sida India nadi India Pakistan gi landa atopa third party mapa laibak amana mediator sangtaina ba tawba leite makha tanasu third party gi role negotiator yohalloi India Pakistan anitana masi loisin jagadabani haina phongdok pasina maram oiraga matamaduda President Trump na thawai khara nungaitabasu mali masigi nungaitabasina maram oiraga America amasung India gi mari asida sikhairakpa oirambasu yai masi tasingna hairabada karisu leitaba maram asidagi pendaba kharatagi US gi President Trump angawbaga pangkhak oikhi masidai sida Prime Minister Modi na khut amata hanba tawdana sauningba pendaba amata thamdana President Trump gi thosindagi lapthokki khangdaba udaba sakhi masina maram oiraga President Trump da henna khoirang khuisauna ba haibadu pohankhi amaromda masidagi henna khwaidagi khoidau thitpa haiba taragadi America ga khwaidagi nungsinadaba mari phataba lebak China amasung Russia gi President Xi Jinping amadi Putin ga henna naksinaduna India ga marup oirakpa sini hana leiramdaba thau Russia dagi sungdoktriba thau India na leibasu hore amaromda ngamkhaigi paringi muknaba kaya asi kaukthoknaduna China gi Shanghai province da pangthokpa leiba kaya gi apunba mifam Shanghai Cooperation Organization gi summit da Prime Minister Modi na China gi President Xi Jinping amasung Russia gi President Vladimir Putin makhoi aniga arwanba wari kaya ama sanakhiba amadi apunbagi saktam ama sagatpagi matau asi ubada picture asi photo asi urubadagi leifam safam amata khangdraba angawbaga pangkhak oiraba President Trump na India ra thamlamba tariff asi atopa sector da saada cham yaukrabani masigi matung tarakpada khoisaunaraba President Trump na Prime Minister Modi na tawriba thausil thaurang sing asi nakal namagi mangjaba ngaktani haina thongdopata natana Modi na masagi aningba apamada namduna ilhanba miyoi sing asiga punna hipminare haina karem kathaina bagi thawong su chathakhi maram asina hojik malen prithvi asida taunariba geopolitics ki lan asida leibak amana magi interest ta khudong saba launaba ngaktani matang na busadrabadi yeknabasu marup oiraki haibagumani oirakliba malemgi khongchet asida President Trump su India da amuk hanna miyang thamlaktuna Modi asi afauba Prime Minister amani haina singthaki India USA gi mari asi top amani haina su awangba thakta thamki mahakna makhata na phongdokhibada leibak ani asi malemda democracy satpa khwaidagi chawba leibak ni haina thagalakpa sida Modi nasu President Trump asi India gi asengba marup amani haina phongdorakpa asina India amadi America gi mari asi amuk nauhonana naksinnarakle haibagi lambi asini tasengna hairabada India na technology space defense amadi artificial intelligence da America gi mateng yamna changi nakalamromda America na Indo-Pacific ki region asida Indian Ocean amadi Pacific Ocean paring asida security thambada India gi sauraba mateng chu sangi aduga amaromda China nadi India sibu tasengna nushibadi natte tawriba haiba aduni panba yabadi matam amagi India gi Prime Minister Nehru na China ga naksinaraga marup sanaraga China gi Prime Minister Zhou Enlai ga konsinaduna Hindi sini bye haina laujarabasu ingkumja 1962 da China na India da landaraktuna India gi lam saruk kaya ama laushin khrabani nakalamuromda tasengna China na India da lan tarakpa taragadi America na India sibu ngakthokpi dawribani Modi na China gi President Xi Jinping ga nokminaduna khut suknaba taragasu China gi President Xi Jinping gi pisum sukliba adudi yengluba nate khangluba nate asumna Chinese singna hainaba lei phane yamna nungsinaba taragasu
खुद सुकनब तारगसु पिसुमनबु सुक्तुना लेरि मखैदि थमोय नुंगी नुसिबदि नत्ते मपान थोंगी तौदब यादबगी नुसिब उत्पनि हाइबसी इंडिया नसु कौफम थोक्ते अमबु ओइरबसु मालेमगी लुचिंब कया अमना प्रेसिडेंट ट्रम्प गी थबक थवोंग सिंगी मतौ महाकी वांगांगबगी स्टाइल कया असि उरगा महाक असि अंगाउब लीडर अमनी खल्लबसु प्रेसिडेंट ट्रम्प दी यामना गट्स लैना ngawrasu ngawsanani haibagi mata amani president trump na hai mahakna president oiringai da prithibhi gi ahum suba lanjau thophalloi china gi Xi Jinping amadi russia gi president Vladimir Putin ga manadana prithibhi gi mafam kaya amada thokliba ungkhatnaba lan kaya asi loisinaba kannasu hojik hotnari russia ukraine gi lan asisu loisinaba hojik kanna hotnari यूक्रेन की प्रेसिडेंट जेलेंस्की अमदी रशिया की प्रेसिडेंट पुतिन अनिमक उनरी अमदी वरी कया अमसु सानरी इजराइल पैलेस्टाइन की लान असिसु लोइसिनहंदुना मांग ताकलब गाजा स्ट्रिप असी अमुक हन्ना सेमगतकनी हाइना फोंदोकली इंडिया पाकिस्तान की लान थाईलैंड कंबोडिया की लान प्रेसिडेंट ट्रम्प ना खुद कया अम थिंजिंदुना लेबहल्ली मसिद नते मालेम की लैबाक सिंगना समनबिद्रबा अदुगा न्यूक्लियर की शक्ति पाइरिबा नॉर्थ कोरिया दा चत्तुना लैबाक असिगी डिटेक्टर किम जोंग उनगा उनदुना मालेमदा शांति पुरकनबा होटनरिबा लुचिंगबा अमनी प्रेसिडेंट ट्रम्प पृथ्वीगी तोंगान तोंगानबा मफमसिंगदा थोकलिबा उंखतनबा कया असि लोइसिनहनखिबदा नतना गाजागी लान असि लोइसिनबा होटनरिबा मतम असिददी प्रेसिडेंट ट्रम्प दा नोबेल पीस प्राइज पीबा यारबसु पीखिद्रे मसिमक ओइदुनसु प्रेसिडेंट ट्रम्प मालेमदा शांति थमनब होनबदा प्रेसिडेंट पीस प्रेसिडेंट हाइना मियामना खंगरकपा असनि।